ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ 7th Widows Day celebration ki thauram moirang chingai lampak ta pangthokrai widows lising ahum da achamba khudol piduna ikai khonakrai Kurumjari Am-Istv bu meeting tabiri ba punamak putaram nokchari hujipau santong pizari Let them alive haiba team da 7 Widows Day celebration ki thauram ma moirang chingai lampak ta pangthokrai Widows and Orphan Resource Development Trust Ward na sponsor tawduna handak taret lak suboy na Widows and Orphan Resource Development Trust Ward Bishnupur District na sinduna pangthokba celebration kam gift presentation to widows ki thauram aduda Manipuri gi Tampak ki district singdagi lakpa ward ki member amadi mapuroi ba laikhidraba nupi kyana sarukya thauram aduda Widows and Orphan Resource Development Trust ward ki maikai dagi thauram aduda sarukya ba Bishnupur district ki manung dagi lakwa widow lising ahum da achamba khudol piduna sakhang maikhang nakhi member sing da su lengyan gyanduna ikai khunu basu ki thauronga mari leinana thauram aduda wai moduna haujiki matamasida western culture na dominate tawkibana maram oiraga mapa macha mama macha nungsinabagi chang yamna hantharakle haiba yai hiram kya asina ngasidi mapuroiba laikhidraba nupi kyana machana su hanna yenglaktraba mitki piga loinana hingba lukhrabi kya leitaba sunate matamasida word na lukhrabi singidamak aikhoi leiri haiduna laurakliba thawdang asi aikhoi khuding makna pukning thogatfam thoi haiki Kanaguba lukhabi kayana magi mapuro bi lektraba matamda mama bu hanatune yenglakaba matamda mama bu bisina mamitigi pirang sintaba kaya to thengnari se maram sitagi ne hena matters de warpadigi hantakta supreme court na pirikhiba rai makhakta kanaguba mama mapabu ahlo laba matamda handi yingsin bidraba masa adudi mama mapa na pihiba lan thumdo amuk hana mama pan lawwe yai haiba supreme court na ruling pirabni masi kari de afabadi nate matam no porakpana maram wara kan pirai ruling ne madubo pumna masi ki pungon ona bamukhakta war widow and orphan resource development trust na oriental culture na halakpagum hajiki western culture gi saifu sidagi ngakphokpagum maduda achauba mobilization ama tawraga movement ama pukhal ena hairaga lukhrabi singsidesida aigi ngama mateng pangni haina thoroliba haiba war ki karma thobi kudimak aikone thagapham thokdabra Word ki author and Gunindrona word asi Manipur ki tungi mirol ki tamak amadi lukhra waina hingliba nupi kya ki tamak khalaga semkibani word na khunai asi ki thabak phangdana leiriba mioi kyabu word ki member ohenduna isari sabu thabak pijanaba khongthang kya lokhali adubu word ki member asi akaknabu oigani mioi lak ahumdagi hena leiroi member singasida ing lisingani kungamapan gi April thadagi lupa lising ahum gi pension pigani khongang amadi loya tamya da leiriba Fibam chadana leiba yumsing ahan bagi wena member degi hauraga achang khuding trust na puthok lupa lak manga fawba ki changda yum amamam sanaba khongthang leire loinana isagi chanaba isana puthok ba haiba pandam ga loinana member singna alu tilhau amadi janam na chingba thaduna miram degi potlam sing leidana ba khongthang su paikhat ba hauraga ni haiki Puraba laikidra matungda ipuraba puramba kolom sinawa to be thangkat piramme macha mapuk thandan be ate laik taman da be ate macha naraga di ai bisala ke na hunto ga thamba ya gadra ya wana hingchari ba makok samset ha ne khangdri ba da laibal khrabi me amse noi trust ka hana thengna tringai ni ngasi thengnare noi na ware ba kholi ba me amdo kaisu waro nu noi gi damak koi trust laire angam mateng pangadi ha ba ganda
이사기 타모이다 이사기 와칼론다 까리 파워까니 아도기 미콘다 자하라고 파워까도네바 아이나 셀레브레이션 하리스 루크라비 오래 하게 셀레브레이션 따고 났대요 트러스가 구삼 나라가 타자바 아무기 바통이나 타박 따고 미났어요 nasi Manipurda nga menge job tau bana kaya no nga menge thabak tau da bana kaya no thabak tau da ba mayam sida kaya na khanga chai se trustee member 3 lakhs trust member oi ba lakh home simatai hoi crore pati mak oi dra ka su phima mam dai pokhat chage 2029 ge April ge date 30 da ge member laum se thama da lupa lising ahum chahi kunthra trust na pira na pension yumlai kari na tai sada ba ken ko pa su nong yo ba phalang ga se te kin tha ko kumba adu kumba yum do 2030 dagi lupa lakh manga chang nai na yum se lem na saran Kaksing Khunau Municipal Council ki Ward number 3 ki councillor oirambada natana IDPS singi damag KBM Relief Committee ki achogo thodang kya lauramba Kaksing Khunau Thingnam Tarung Leikai dagi Thingnam Joy Kumar alias Samkhoiba chahi nifugani pana ikang khangawdana leikhidabada Development Committee Kaksing Khunau KVM Relief Committee amadi IDPS singna leikhidrabagi thawaina mapumagi mafamda ingna chikna leirunaba minute ani tumina leptuna awawa phungdokpagi thorama mangasi KVM Relief Camp Kaksing Khunau da pangthokre Development Committee Kaksing Khunau amadi KVM Relief Committee na sinduna leikhidrabagi manghani leihun tambagi numit asida KBM Relief Camp ta changjafam lawduna leiriba IDPS yauna awaba phongdoki pathorama du Relief Committee ki convener mayang lambam ratanna leikhidrabana hinglingai matamda chakha thaurang pamjaramba mioi ma oibadana tana KBM Relief Camp ta leiriba IDPS singki damak hiram khudimak ta achoba thodang kya lawramba mioi amasuni mahakna leikhidaba si committee ki achoba mangjabani hairaduna mahakna leikhidabada Relief Committee sigi mention bangamla roidaba male horagani loinana imung manunggi awabada su sarukyari haiki mahak chunu kendra gi onaban MLA gi makhada achauba daita loramba adugum worker Kaksing Khunau Development Committee gi chu achauba executive member obirami 2023 dagi lanjelakpa mayam sigi committee yabiduna inmate singbu chahi ahum phajilakadoraba sigumlaba sida thawai yauna honambiramba Thingnam Joy Kumar sina leikhidabada Kaksing Khunau Development Committee gi amadi Relief Camp Committee gi sauna mangjaba ubiramba daita mayam aduna manam oirakanda ahoba mayam ama lehubagi damakta Thingnam Joy Kumar gi thawaina ishwar gi mafamda ingna chikna leirunabagi damakta ngasi akhoi committee khoina nuaitaba phongdokche Hazupagi mrthana te mabrem tang lominasi Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada! Hindi magkigano. Alam mo tamo, sige yung se, next time tinacheksin na laksila ka tamo ka ba nine? Dada lang si, juhar habaga am takitarbo. Asum na, mayam na machalbog na option lugum. Basige yung masibu, asuya nga po ka dapat agi. Next time tinangap seli. Next time juhar habating matok na nabasim ba ni? Zaman mo isi na mana, concrete ka tok na tinaba matamda, kapamil ang muktihan na hinggal adli. Next TMT, strength is in the quick. Breaking matungna mayaba mukana taram nokchari makataba pau pisari College Development Council Manipuri University amadi Science Career ga khusamna duna Thobal College Career Conclave English ngani kun ga taru
Future Your Design haba theme da Thobal College ki placement sale na sinduna college asida pangthokre. Workshop aduda social scientist Dr. Danavir Laishram, Thobal College ki principal professor A Navachandra Singh amadi career counselor sign career gi founder Khetramium Tony Singh na maruiba miyoi singona sarukaki. Sign career gi founder and career counselor Khetramium Tony na career guidance amasung career counseling gi khenaba karino haiki amadi career counseling haibasi amuktang tawraga yaroi life ki process amakhangni haiki. Hazul silpada maruiba pau omkana pisari. 7 Widows Day celebration ki thorom mama moirang chingkei lampak ta pangthokre. Widows lising ahumda chamba kudol piduni kai lakre. Azu pawyo na di ISTV na sanok chari pa pau matang kai na sinsinjari miring tabiri pa pum namang po amkana.